Hello mayam. Ngasigi video sida AFSPA Armed Forces Special Powers Act 1958 ki matangda Neinasi. Handak ki anoba mafam kaya ama AFSPA thamjilakpa sida prajada nungnangnaba kaya ama leiramba yai. Adubu hariba AFSPA si Karino haibadi chapsabi khangdaba kaya ama su leiramba yai. Video asida pumnamak marik sumna haijarake. Video asina main content da sangdringaida pau tadriba kangbusingi oina tentakna panjaramge. Marak thana share tobiduna mi kudingmak AFSPA Karino kanghansi. Thanks. Manipur da thokleba irang asina sahi ani fage tawsilaklabada center na Thursday nimita Armed Forces Special Powers Act ki makada Tampaki Police Station gi jurisdiction tarukta disturbed areas status thamki. Disturbed areas hairgadi irang yamna thokpa mafam singni irang hairga nongmai paiba kangbu yauba hingsa thokpa mafam sing yauribani tawbutabu mari lainaba section na official oina notification thokpa mafam aduni center ki matung inna hairiba anoba mafam singsi Imphal West ki Sekmai amasung Lamsang police stations, Imphal East ki Lamlai, Bisnupur ki Moirang, Kangpokpi ki Laimakhong amasung Jiribam ki Jiribam police station ni. Irang manung sida Army amasung Assam Rifles na Manipur gi mafam kaya amada AFSPA thambiu haiduna demand tawduna lakpani. AFSPA thamjilakpa sida kudaktadi khenaba karisu udaba yai. Adubu masina tapna nongmai paiba misingda akiba phawalakpa yai. Aduna section basu mathau tare. Fare news background asi piraba matungda AFSPA Karino haibasi kupna Neinasi. India gi northeastern states singsi hingsana punsi lambi oiduna lai. Aduga state administration na manungda lairiba disturbances singsi pathaba ngamdabadagi ing kumza 1958 ki May thagi 22nd da president na Armed Forces Special Powers Ordinance haina Assam amasung Manipur gi oina Armed Forcesingda disturbed areas da Piba power oina promulgate tawkibani. Hariba ordinance asina Assam gi governor amasung Manipur gi chief commissioner da Assam gi mafam pumba natraga any part natraga union territory of Manipur bu disturbed area ni haina lauthokpagi sakti pirami. Hariba declaration asi official gazette ta tawkhraba matungda any commissioned officer, warrant officer, non-commissioned officer natraga armed forces ki mi ama panjakriba mayam adugi rank manaba amana power adubu exercise tawbanga manki. Hauzik haijakriba bill asi parliament gi house animakta pass tawbadagi president na 1958 ki September 11 da assent piki. Adudagi statute book ta the Armed Forces Special Powers Act 1958 28 of 1958 haina khangnaki. Matamdugi amending acts khara panjage the State of Mizoram Act 1986 34 of 1986, the State of Arunachal Pradesh Act 1986 69 of 1986, the Armed Forces Assam and Manipur Special Powers Amendment Act 1972 7 of 1972, the Armed Forces Special Powers Extension to Union Territory of Tripura Act 1970, the Repealing and Amending Act 1960 58 of 1960, the Armed Forces Special Powers Act 1958 28 of 1958, 11th September 1958 asina Arunachal Pradesh, Assam, Manipur, Meghalaya, Mizoram, Nagaland amasung Tripura gi disturbed areas ta leiriba armed forces ki membersingda akanaba special powers p. Mayam sum tabda power du Karino na ngaiba ngamamaroi. Mathang manaw na khanasi power adu haidringaida armed forces hairiba si Karino kanano kangminasi. Context amana darkar laiba natragati armed forces hairagati military forces amasung land operate tawba air forces singni. Disturbed area hairagati matang matamdugi matungina section 3 na disturbed area ni haina notification thokpa mafamduni. Finally power adu Neinasi kanagumba mi amana power khakhangningagati adum chapchabi time du komenda taisingna unaba thambiramu. Information hanjindana bahaijage ngasai mathakta panjakhiba officers sing natraga rank manaba haiba kangbuduna karigumba public order maintain tawba darkar lairi haina khallagadi darkar laibagi matungina warning piraba matungda kapa natraga force sizinaba maduna karigumba mi siba tholagasu haibadi miyoi aduna karigumba disturbed area aduda law and order kaina thabak tawre khallagadi
Masina mi manga natraga manga hena punba natraga nongmai na chingba khulai oina sizinaba yaba pot puba nongmai maru bom na chingba puba amata yahande hairiba mi asina karigumba darkar lei khallagadi lotuna thamliba khulai sing loinamak manghan bangami adu khak natana bunker gumba mafam shelter na chingba yum kai arms attack torok yaba mafam adugumba shemak yaba mafam training tawfam camp sing offense tawruba mi singi lotfam na chingba loinamak manghanba thugaiba ngami warrant amata yaudana mi faba ngami karigumba offense tawruba tawrokpa yaba singnaba mi sing phagatpa ngami warrant yaudana any mafam amada thi humba ngami haizakhiba mi singdu laiki haiba chingnaba arms khutsu khulai huran khiba lanthumna chingba laiki chingnaragadi tawbatabu karigumba faba punba tawragasu khwaidagi nakpa police station amada thindaba laitana sinnagadabani fare mayam matang asida Armed Forces Special Powers Act ki matangda nainaba video asi loisalasi hariba information singasi samjin sajinba wanate sarkar gi official platform dagini adubu video macha asida 100% detail da semba ngamdabanina sithaba lairagasu mayamna AFSPA 1958 ta refer to view khwaidagi maru weba points ti loinmak yaurabani video asibu mityeng tabibagi damak thagatchari subscribe like and share to biramu